ngasi ena thamjage khalliba topic si aina ngrang nan so haija khibaduni online da research to bai si kala main to godom no haibaduni ngasi thamjaningi basi ayamana mi ayamana masi maram dadi khangna rabra ena khalli huji kan sidi haidi yum dagi thoktana online da research to ba huji kan sanare haidi application ni kuthang da online research to so tawre adagi magi service provider hai tare Airtel ore my Airtel app Jio ore my Jio app aduga Vodafone so my Vodafone app adu maina idea gi so loin leijare masa gi service provider sing na piba adugumba application sing online da recharge tawna na bagi adu ngasi aina haijeningi basi masigi maramda hanadagi khangbiba marup sing ore phare khangdriba marup sing organa aina ngasi haijari basidagi kana khara lobi ho haiba wafam ji thamje aduga marak thana kainom tanga hayoge khoi Manipur ki maming jali ba singer oiriba agoi sister Mandakini gi Saregama gi voting gi round lak matam sida khoi myam mango do vote punna pc ko masigi vote piba gi matang da video sing loina sagatuna YouTube ta sumai magi thagat pire ado sigi maramda khang double erga soi video semjarake ado khoi myam punna pc ko haibo pham sindaga I thamjage marak thana aduga pharenga sigi online da research to bugi matang hita video se haujarage aduga ai gi ming Sanjit Sharma aduga adom nuji yeng beri bisina yeng sinchi khangausi Manipur phare ding asi anouba lousingama phangaurasi ahan bada online da research to ge haragadi ATM card haibo pot simdi tamna maru oina sange si yaudaba iya yaroi si yauraga anda akhoi online research to buje agadam ne adu maru oina card number haib kana sida thariba 16 digit si masi maru oina happy gani aduga sidai da piriba expiry date si happy gani aduga CVV number har kana song matai da leiriba sigi ahum matai thang bada leiriba number ahum si ase happy gani masina CVV number haribsi aduna card verification value haibani ko CVV number haise masima hapiro aduga aikoina kara matau karamna research tawgadage haibasi ama khaktang hairaga adum yaba ama khaktang bo hairagadi adum yaba ma haijarake haidi hojika myam na kan sinariba Jio sim ga mari leinena leiriba khoige my Jio money wallet tagi tawraga I takchara ge adoi di phare adongi mobile screen da chapiro ai hojik simatang haima matamda topa loina khangargani online research tawgini yo aduna Jio money wallet ta sangjargi adomna Play Store da sangsin biro Play Store da sangsin biraga Jio money wallet haidana ama thibiro si aingonda di hana dagi install tawduna laikhibo ebenena open line thoe aduga amukta logthadribo ergana install haina thokani masida ai open tawjare masagi mpin lama set tawraga thamgadamne aina hana tawgibai ne masi mpin haibdi application sibu sangam dai da isana so hangna na bagi damak aina khangjaba pin number ama thammani masi ai sangjare aduga sumaina hanga aga sidaida leiriba rupees 1.00 thoisi aigi sigi wallet sida yawa sensing duni utlisi sidaida chama leire chama chani leire chani sim utkani sengna aduga sida leiriba makha leire pay bills and service and sida namma matam da si hairiba application sin kari kai yai habji prepaid and postpaid ta sen thiba yai mobile da electricity da adagi DTI sta aduga data card ta broadband da landline da gas da adagi insurance da adu water gi housing society gi hairiba sing da loina bus ticket ki online da loina yakre aduna maroina tawgadabsi add money si masida paisa hana hapchin ba majangi ba koi bank account dagi add money sida thoiba sensing ji sida aikoina bank account dagi paisa do sida sanghalakadaba sida sanga paisa do dagi aikoina recharge tawgadamni ado ahan bada add money si sangbirani add money is the sanga galersi 100 ama 1000 5000 box da hapsin bay 5000 adu 100 half again khala se 100 click tawiro adu add securely as the sanction birani aduga
ꯀꯔꯝꯕ ꯀꯥꯔꯠꯇꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯦꯞ ꯇꯧꯔꯒ ꯊꯝꯈꯤꯕ ꯀꯥꯔꯠ ꯃꯃꯤꯡꯗꯨꯅꯦ ꯊꯣꯛꯏꯁꯤꯡꯁꯤ ꯑꯩꯒꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯤ ꯃꯁꯤ ꯁꯤꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯒꯦ ꯌꯥꯔꯦ ꯁꯤꯗꯩ ꯁꯤꯖꯤꯟꯅꯒꯦ ꯌꯥꯔꯦ ꯑꯩꯅ ꯍꯥꯟꯅ ꯆꯪꯈꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯆꯪꯈꯤꯕꯗꯨ ꯁꯨꯛꯑꯣꯏ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯇꯣꯉꯥꯟꯅ ꯁꯤꯗ ꯆꯪꯕ ꯇꯥꯔꯦ ꯑꯗꯔ ꯄꯦꯃꯦꯟ ꯑꯣꯞꯁꯟ ꯍꯥꯏꯁꯤꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯅꯦꯠ ꯕꯦꯡꯀꯤꯡ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯦꯗꯤꯠ ꯑꯗꯒꯤ ꯗꯦꯕꯤꯠ ꯀꯥꯔꯠ ꯁꯤꯗꯒꯤ ꯅꯦꯠ ꯕꯦꯡꯀꯤꯡ ꯂꯩꯕ ꯃꯤꯅ ꯈꯛꯇ ꯆꯪꯒꯗꯕꯅꯤ ꯅꯦꯠ ꯕꯦꯡꯀꯤꯡꯁꯤꯗꯤ ꯑꯗꯨ ꯂꯩꯇ꯭ꯔꯒꯅ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠ ꯑꯃꯗꯤ ꯗꯦꯕꯤꯠ ꯀꯥꯔꯠꯁꯤꯗꯒꯤ ꯁꯤ ꯄꯥꯏꯕ ATM ꯀꯥꯔꯠ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ ꯁꯤꯗ ꯍꯥꯞꯄꯤꯔꯅꯤ ꯀꯥꯔꯠ ꯅꯝꯕꯔ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯀꯥꯔꯠ ꯅꯝꯕꯔ ꯍꯥꯏꯗꯅ ATM ꯀꯥꯔꯠꯇ ꯏꯔꯤꯕ ꯅꯝꯕꯔꯗꯨ ꯁꯤꯗ ꯃꯦꯟꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯀꯥꯔꯠꯇꯨꯗ ꯏꯔꯤꯕ ꯃꯤꯡ ꯃꯦꯟꯁꯤꯟꯕꯤꯔꯅꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯃꯦꯟꯁꯤꯟꯕꯤꯔꯒꯅꯤ ꯑꯗꯨꯒ CVV ꯍꯥꯏꯗꯅ CVV ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯁꯤꯗ ꯑꯩ ꯎꯠꯆꯒꯦ CVV ꯍꯥꯏꯅꯁꯨ ꯃꯇꯥꯏꯗ 647 ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤ ꯑꯁꯤ CVV ꯍꯥꯏꯗꯤ ꯀꯥꯔꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯚꯦꯂꯨ ꯍꯥꯏꯕꯅꯤ ꯀꯥꯔꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯚꯦꯂꯨ ꯃꯁꯤ ꯀꯥꯎꯕꯤꯔꯒꯅ ꯁꯤꯒꯤ CVV ꯁꯤ ꯃꯦꯟꯁꯤꯟꯕꯤꯒꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯗ ꯑꯗꯨꯒ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯅ ꯁꯤꯒꯤ ꯃꯈꯥꯗ sida tharaga yaubani sida tharaga leiriba expiry date si mention bigani aduga card name hairagina card name haibasina sigi da thariba mingsit sida thariba mingsi mention bigani aduga si name on card ana piribasi name on card ana piribasi masi sigi mingsi mention bigani aduga card number hairibasi asina tu sida thariba masing 16 digits sigi 16 number si masi mention bigani sida iribasi sumaina mention biba loire hairaga matung da card si sina na bagi da mak sida save to bige yare tawroi haire adum sida da review and pay sida sang bigani adu sangla matung da aina bank account hang matam da pisin giba phone number adu da message am lakani OTP haidana adugi OTP do mention na ba jaga ama tholakani adu mela matungda bank dagi adomgi sigi hairiba adom na khaido iba sen do sida tholakani thola aba matungda sigi sensing sida leire khangla matungda adom na recharge to bi yare recharge now sida sangbiraga recharge to bi yare sida tu sida kanagi atopa number ama hapkera kanagi hapkeno sida Jio number ama hap na bagi da mak si leire Jio number natraga di sida sangoi ko sina Jio number khak recharge to bine aduga number du mel mutung process to bigani aduga Jio number oiro haragadi atopa number am oige haragadi sigi pay bill and service de sangbiraga sigi mobile haisida sangbiga si amuka hanjarake sigi mobile han thari sida sangbiraga adomna mobile number men birani postpaid ore postpaid prepaid ore prepaid mobile number men birani aduga service provider haisi si men bigani provider si karam mano Aircel oire Aircel Airtel oire Airtel Jio oire Jio andagi Voda oigera loina apam am sidai khanbiraga men bigani aduga select circle sida aina meludraso number sida hapa matam na masana automatically detect tawjarakani aduga amount hapkadu kapkadu sendu lupa tara oiribra cham oiribra sida men biro aduga nickname sida option ni haidi haptrose aduga sida pay to bi yare pay option is changlaga mobile recharge to bi yare sumaina sina Jio money khuthang da recharge to bi niom ni simtang haima tamda punna khangagani aina ngasi haijagi basida chithauba dagi aina haibada soyiba yawarga so ngakpi gani aduga aina haijari basina adongi lawsing haibadi khangam da bodu khangle kanaba phangye khanbiragadi like button nambiramu subscribe tawdriba friends sing organ subscribe tawshin biu matung da soina technology ga mari leina ba video sing ai sum thagat sarke wafam ji thamjaraga ai video sing matang se losin jarage bye bye